XMLA amana Yoo Ngaoraba Thawduna lakpa angwa masugi Fortuner car amana lambigi mataida leiba Activa tongba mioi ama thomlambadage mioi adu asopa nangkhre soklaba mioi adu hanna yenglamdana gari thawduna satkhra matung atopa gari ahum amasu tongan tongan ba mafam singda thomlambadage miyamna tanarba matungda XMLA adu phabagolonina gari thugai khre thawdok adu da XMLA adu su asopa nangkhre hairi Thawdok asigi matangda TOMTV na fangba pawgi matunginadi thawdok adu ngarang numidang pung 10 ni forum taba matamda Wangoi police station gi manung sanba hyang thangda ahan boina thokibani pawsina hai XMLA aduna thawduna lakhiba angogum masugi Fortuner car number MN02B9931 ahan boina hyang thangda myo ema thomkhi Maduda hanna yenglamdana awang pangna thaukhraga manak nakpada leiba workshop amagi mamangda khamduna leiba car yauna gari khara da su thomjinki Maduda miyamna gari adu khamna ba khangan bada khamlamdana thawduna satki hairi thong adu da khosaunarba mafam adu gi miyamna gari adu tanakhi makha tana gari aduna tongan tongan ba mafam singdasu gari kharasu thomlamlaga leptana thokhi madu fawda miyamna gari adu leptana tanabadage ningthemsa karong yorpa matamda haidoklaga laurembam laikai ta ki balambida thawduna satkarba matung singtham laikai amadi laurembam laikai ani ge lonabada lambi gi nakanda yungsin badage gari adu bu tanarki ba miyoi singaduna gari adu galoinena XMLA adu phaki bani hari khoisaunarba miyam aduna XMLA adu gi gari gi mingsel sing thugai bagloinena XMLA adu da khut thana bohonrakpada police ki kangbu laktuna irang adu lakshin ki thokdok adu da XMLA adu asopan khara nangkhiba maramna khudakta hospital da pukatuna treatment chathaki makha tana TOMTV na Wangoi police station dagi phangba pawgi matunginadi laibak thiriba thokdok adu thokre haibadu sumi thokdok adu ga mari lenena case ama lokhatle senari ba gari amadi akaya toy thokloba gari sing yauna gari asoba ahum masa ani su phagale hairi